Manipurda hauzik thokliba irang asida chingkhong chingyada leiba khun macha micham kaya mangkhraga thiba khangdabagi mipainari ngai cherak asida masak maming taktaba masak khangdaba Indian Army Natraga Atei Security Force AMATTA chingkhong chingyada Changhanbirakkanu haina Thoubal District ki Nongpok Sekmai amadi masigi akoibada leiriba khun 13 gi apunba Meira Paibi lupna leingak ki pukning chingsilakli hiramasigi matangda nga senungthil pechida pangthokpa paugi mifam amada chingnung Meira Paibi lup ki secretary Oinam Sumatina haikibada ngasi ayuk anganbada Thoubal District ki Yairipok Pechi Chinglakta Bolero amada lakba khutlai matik chana paiba masak maming taktaba masana masabu Indian Army ni haiba kangbu amaga Meira Paibi ima ibil singa muknabagi thodok ama thoki makhoi singadu chingnabadagi Meira Paibi ima ibil kharana karigi lakpano makhoi kanano hangbada asengba masak tau haiba yade hairi makhoi Indian Army ni khakta haiduna ID utlo haibadasu yadaduna mi yamdabagi khudong chaba lauraga makhoi nanthoktuna chenki aikoina Manipur lengak amadi India lengakta haizaningbadi asigumba tanja asida masak maming taktaba khungangi chingya tamyada chingnaningai oiba security changlakpa asi tauhanbiganu tangai fadana changlakpa tarabasu state ki police yauraga changhanbiyu matungda asigumba thodok asi amuk khanna taurakpa tarabadi khungang 13 gi khunja singna chapchana thengnagani masida thoklakpa afafatagi daita lengakna pugadabani haiba wafam mahakna makhatana thamlakhi December ki tang 30 ay ipung koy angan bada kung da tarita dingi mangda koy ji walking ay samok yaw na walking lambi sida laksay koy lambi da lakpa matamda koy gi masak khangdaba koy bolero pickup yengor kanda tugumba gari ema masak khangdaba gari ema koy sigi gari sida sa haidaba maning jaga da legami ana mai manung da jumi yawi koy gi Indian Army gi pijon setba mari kulai matik chana paiba yui khara koy miyoi manga yaw ga legami ada koy na sip kana no kamai to bono haidana koy namta hangna chiena sanjalaga ai samok yaw na koy laro dagi lakpa wakni lakpa kamu kharaga koy punjanaraga koy mi masing yamdi mi taraga ni thum de khaktuna koy sanjalaga hangna chi haidana koy na hangba matamda moisi karino haiba matamda Indian Army ni haiba khaktang hai makha tarba amta group aba oiba yaba amta hayu yade de koy ji mare tongnare koy na moi gaje kai nu nu sida lai ji kai nu hada adu ju khumdre adu mayang manba masak manba koy Indian Army manba mi ogum yawre adu masak khangdaba kai haida kai haida koy gi moi gi manadaba sakchu manadaba mi ani yawi ada koy na moi jina kanano kamai ta uno hango tamda Assamese ni hai Assamese orega di hai na koy gi Meira Paibi koy gi waking chapa group dagi Assamese khangba ipi me yawi mana Assamese ta hangi mana Assam kala wa dinu kamai ta uno na hango tamda kana ma khumdre adu mahuta Hindi wena khume adai akoi je pakhatpa nungai ta chingna badagi fare nei gi Indian Army orgadi karamba kano ta leibano na haiba matam sidagi me kartu puthuro yenga haiba matamda kartu su putho yade akoi adu gai chakhi pa yaroi noi adu ngasi gi nimta chapu asengong khangna dragati na koi singak ngai sagdana raga leinare adu akoi gi mising yam jada bagi khudong cha ba loraga moina gari do namna thawraga koi bengi romda koi chakre gari se akoi tanaba phangdre aduna basigumba koi gi thamoi nuai ta ba yamna thawai chakpa wakhan nungai ta ba singnaba akoi gon akoi nungai nunangba nungai ta bana akoi se puthalaga akoi je lehore aduna makha ta bada moina kari taro kadano mi phaba lai bra na traga kai dogo lai bano haibase akoi khangdabani na hujiki Manipur gi irang jida mi mangba khopa mayam taro kunna akoi je yamna akoi khungang akoi gi chinya tamya go ba yamna akoi mi pai ba aki ba khawale mana maduna akoi na Manipur government amadi akoi India government gi mai kai ta gi swasi kuma thokdok masak khangdaba maming matha yaudaba name plate thadaba masagi ID paidaba akoi gi sipai orega security force orega amata akoi pesi akoi gi singung chinya jaga sala Changhanbirakkanu karigumba makhata na asigumba akoi gi masak maming tau ga daba akoi sipai oro ama oro any atopa security force Indian Army khangi ama khang changpa taragadi akoi gi khunja taraga mari akoi bada laiba akoi singung mai gai gi akoi pesi dagi chingna laram langmai the ukongsang akoi gi ingoro adagi akoi bada laiba khunja tara mari gi miyoi jin punjalaga akoi pulapna amata wena thenamina gani loina na maduda apapata phatan da thokpa taragadi madu akoi gi state government amadi akoi gi India government pujaga dabani haiba wafam ji thamjage aduna police gi mai kai dasu akoi bada puriba akoi gi police station ani na ju akoi praja mayam gi aki base akoi ko on biu akoi ayuk ungdinda akoi gi yam ngasai gi matam du lesson time mi amana ama masak unade adu matam da mi pharaga pugraga so akoi khangaroiba akoi kana mangje toisi kana no akoi gi Manipur gi praja ne ba aduna praja mo ne thamoi sokna akoi media gi thongda akoi wakachari asuguma thokdok se akoi army gi side ta ju
पुलिस मनपुर पुलिस की साइड की कौनसे मनाव तौबीगनु अखोई चटप तारगसु ड्यूटी तौब तारगसु इसागे आई कार्ड उलगा अखोई आर्मी नि अखोई पुलिस नि हाइबसे फोंनि फोंना तौबम तौप थौदे दम तौबियो अदु नतबदा अमिंग मथा यावदबा हंगुरगसु कइनो कमाइन तौनो खंगदबा अखोई प्रजा अखोइदा यामना कोक चिकपा नुंगाइतबा फावन बय थबकसे मखा ताना तौबिगनु हाइना अखोइगी मेरा पाइबी मयांगी अपुनबा ओइना अखोइना मीडिया की थोंदा अखोई पाउदम सि वकत